Negative oire haiduna ngarang mayumda halakhiba CRPF personnel ama positive oire. Covid kamari lainana miyam gi thabak tawriba pradhan amasu positive oire. Thawbal gi mafam ahumda cantonment zone lauthokre. Thawbal police ki oina quarantine tawnaba Waikhomani Girls College ta center hangdokre. Thawbal district ki manungda hangba community quarantine center amada quarantine tawduna lairamlaba matung negative oire haiduna mayumda halakraba Thawbal khunawdigi CRPF personnel ama amuk hana COVID-19 positive oirakpadagi COVID care emit tawkre hairi. Khangabo AC gi anti COVID aid committee ki executive member su oiriba pradhan amasu COVID-19 positive oire hairi. Positive oirakpasiga mari lenina Thawbal district ki DC na Thawbal gi tongan mafam ahumda cantonment zone oina lakthokre. Negative oire haiduna mayumda halakraba CRPF personnel asi Thawbal district ki manung chanba quarantine center amada quarantine tawduna lairaklaba matungna tha asigi sichet taragomdoida COVID-19 test tawda negative oirakpadagi ngarang mayumda hannabagi discharge certificate piduna thadorokhibane adumainama discharge certificate asida mark tha asigi sachet kunga nipan phawba home quarantine tawnaba akan bo phamching thamki amaramda COVID-19 ga mari lainana miyam gi thabak tawribe anti COVID aid committee gi executive members su oiriba Moijing GP gi pradhan amasu COVID-19 positive oire. Mahak asi khangao AC gi manungda hangba community quarantine center singda mathau tawduna lakpadagi mahak ki sample test tawda COVID-19 positive oiramane hairi. Thawbal district deputy commissioner N Bandana na thokpa order amada Thawbal gi tongan mafam ahumda leiba miyoi ahum COVID-19 positive oirakpadagi laiset asi makhata na sandokpa thingnaba mafam ahum cantonment zone oina lakthokre. Cantonment zone oina lauthokraba mafam sing aduri Thawbal athokpam Thawbal Moijing amadi Thawbal Khunawni hairiba mafam ahum asida miyoi amata changba amadi thokpada athingma thamkre. Nakalamaramda Thawbal district police personnel sing COVID-19 positive oirakpa yabagi asoba oithokpa leirakpana maram oiduna police personnel sing quarantine tawnaba Thawbal da leiba Waikhomani Girls College ta phamung kunthra leiba quarantine center ama hangdoklagani hairi. Atopa maroiba pao manamo center amadi state lariba langak sing sin gi basan tabo ogle thabok oina onthokpiro ibobi Manipur gi CM moral ground pham thado tirat hidak ta hanchang gi wadi toksi congress lenga an asinati war on drug ki drive leptana sangsin khigani drug ki case ta sena basing serak pi gani haina masindari panglaw ta lawraga thabak tadi su on onthokte aduna center amadi state lariba langak sing Aikoi Singe Basan Ogle Tabak to Untok Piro Haine CLP gi leader amasum Hanagi Minister Okram Ibovina Fongdokre Draki case ka mari lenina ngasi BT road ta leba Congress bo na pangthokpa pawi mifam amada Ibovina pawmising na haiki lainga asina Draki case ta sena basing party khangde maruk mapang khangde mari mata khangde amata lemna tharoi serak pi gi ne haiki badu mamang thakta gi lauduna laklabane adubo hauzik phawba kanamata serak phangki balaiti madugi mohta ngang state cabinet ki mifam phamlaga drug ki thawdo adu CBI da sinakre haiduna cabinet ta decision ama lauraga khudak CBI da sinagadabane lainga asinadi masindadi war on drug haina laukhi aduga social media da miyam na CM na lauri badu taningdre hairi okram ibobina makhata na haiki Manipur gi miyam na pamlibasi sinda khak natana thabak to onthokpadune Madu tata lenga asi transparency lenga asi gi isa misa naidaba mara leiba mi serak pi badu lakane CM na ngang liba si asum ngang duna leirabanina miyam na taning laklaroi CM na drug ta sena basing amata lem na tharoi hena masina panglaw do lauduna leiraga kanana thigat pi gedoribano haina hanglakli drug case asi karamba agency ta sinagadoribano haibasi ngasimak singdokpiyo Paumising na hanggiba wangi pakumpira duna ibobina hai case asi CBI da sinadana asumak leiraga karam na tawgane CBI da sinaraga makhoidagi lakpo pakumdugi matung ina serak phangadabane madu natana adum masida namsinduna leiragadi miyamgi hau lakani paugi mifam adura saruk yakibe MPCC gi president M Okendro na haiki hauzik oiriba lenga asigi mawong asi mapan gi media da phongdok nakiba jungle rasni haibigi mawong adu chumlakpagi phibam amada lakle State asida drug guli phabagi pauna pumthan thalle masigi mayokta lenga asinadi war on drug haina lauri phiba masida mathona leba Manipur police ki additional SP amana thona leina pirakpa affidavit nainarubata party isna anga ko phawi magna hai lukhok sei zo ADC Sandel gi BJP gi member ni haibisi miyamna khanglabo wafamni mangonda gi drug khakta natana ma ki lamphel da leba quarter da gi su mayam ama phagalabani masigi matang additional SP na achumba wafam mayam phongdurakli Police officer gi wafam asi taruraga aikhoida phawribadi thawong asi tilhat hidakta hanchangba haibaduni
तिलहाट हिदाक्ता हनचंगबा हाइबसिदबु कनाबुनो अखोइना थाजगदुइनो हाइबदु तिलहाट हिदाक्ता हनचंगबा हाइबदुमा अखोइदा थोक्लरे असिगुम्बा लैरिङै मरक असिदा स्टेट पुलिस ना केस असि सिन्नबा अखोइ पामजद्रे मदुना केस असि स्टेट कैबिनेट की मिफम अमा फमदुना सीबीआई दा सिनबियु लोइनना चीफ मिनिस्टर मोरल ग्राउंड फम थादो हाइबसि कांग्रेस की डिमांडनी ममांग दा पालेल दा इम्फाल एयरपोर्ट फाकिबा ड्रग्स सिंग मरी लेनबा PMO दा थादुना मदुगी मरी लेनबा केस मैम अमा हौजिक चथारी अदुगा हौजिक लेंगा असिनदि ड्रग त चेनबा अमता लेमना थारोय वार ऑन ड्रग हाइना पंगलाव दा लाउदुना लैरी लाउबदु नति एखोइना पामलिबा थाबक ओइना ओंथोकपियु हाइनसु मागना मखाताना फोंदोखि अदोप्पा मरुइबा पाव बनमु खुलाइ थदोक्तुना पे डाउन स्ट्राइक चंगसिलगनी All Manipur BDF Welfare Association की सेक्रेटरी संजित की सैरोलदा मणिपुर लरिबा BDF लिसिंग तरागा यांखै की मतम की गवर्नमेंट की मतम ग सुनबा डिमांड क्या तांदुना लाक्लाबसु ताबीदबना मरम ओइरगा हेयंग तांग तरा तरुक की अयुक पुंग मंगा दगी मणिपुर लरिबा BDF सिंग खुलाइ थदोक्तुना पेड डाउन स्ट्राइक चंगसिनबा एसोसिएशन की सेंट्रल कमिटी की मखादा कंसर्न डिस्ट्रिक्ट तरा तरुक की कमिटी की मिफमना वरेप लौखरे BDF सिंह ड्यूटी थादोरपदा थोलक्पा अफफत्तगी दायित्व मरी लेनबा डिपार्टमेंट अमदि लेंगाना पुगदबिन हाइनसु सेरोल असिन मखाताना फोंदोरखली लोइसिलक्पदा मरुओइबा पाव अमनमु इमा तरागा निथोइना मफी थोंगदना अफस्फा मयोक्ता प्रोटेस्ट तौकिबा नुमितपु एंटी रिप्रेशन नुमित पांथोकले लिंग मरी की जुलाई तरागा मंगादा तरागा तेरे सुबह असम राइफल्स ने इम्फाल ईस्ट की बमोन कामपुरदगी थंगजम मनोरमाबु कस्टडीदा रेप तौरबा मतुंग सिंखोंग अमदा होंदोकलंबगी मयोक्ता कंगलागी नुंगसुक थंब गेटता ममांगदा इमा तरागा निथोइना मसा फी थोंगदना आर्म फोर्स स्पेशल पावर एक्ट की मयोक्ता प्रोटेस्ट तौखिबगी नुमितपु ngasisu एंटी रिप्रेशन डे हाइना थोरम पांथोकली हाइना अपुनवा मणिपुर कनबलुब आमकिल सेरोलदा हाइरी ngasi kwa kaithel lebe manipur human right ki conference hall tuan manupi lup singilu singbi kya na saruk yaduna pangthokiba thoram adu thona pharabi ima taraga ni thoina lokiba thodang adubu amuk hananing singba anti repression day asi pangthokpani ima taraga ni thoi sig manung de ima anidi manorama gi asumba wayal phangduna laikhidrei lamdam asida lairiba civil society ga khusamnaduna lepa laitana khongjang changsinggani anti repression day observation committee na sinduna pangthokiba thoram aduda kanglagi nungsuk thamba gate ta ima taraga ni thoina changsinkiba khongjang asida saruk yakhibi ima ani loitom evetombi amadi ima mutum ibem halgi photo da haikat leka tamduna minute ani tumina leptuna ikai khumnaki thoram asida human right alert ki masin chatpa bablu loitongbam UCM की प्रेसिडेंट सुनील कराम आमकिल की प्रेसिडेंट खाइदेम आनंदी नसरु याखेनसु पावसिन मखाताना फोंदोरखली